Ngasiगी video asidi Lisipriya Kangujamga mari leinaba video amkhak upload tawjage madudi mahaki Facebook page Lisipriya Kangujam haina leiba page aduda mana thagalaije mayam helmet si konadre angamba mateng khara pangbiyu GPay magi GPay number pire araiba singna sponsor tawbiyu price only rupees 300 plus 150 cargo flight ki 150 ga punna total da 450 sina thawai kaya kangadoribani test tawba genuine oiba quality ni hairiko magi Facebook page asida upload tawrakliba post ase aduga makha tarakpada Biswajit Laurembam hairiba miyoi asina Lisipriya na thagalakliba post aduga loinana mahakna asumna caption da pire sina thawai kaya kangadoribani test tawba genuine quality ne Polaubi phawgadaba helmet ni khun ngakpa athauba singda aranba thajaba piganu a fake gun proof is worse than wearing nothing aigi account block toraga nang mai pakloi maduki mahutta angamba genuine oiba pot piyu please share haina mahakna caption ji iraga thagalai aduga makha tarakpada hauji aina haijagiba post ani adu amu paujel chauba hairiba sina haple aduga photo post ani dugi screenshot photo ani do haple aduga mahakna mu caption ji samaina mu pirai landadi phagi tawbiganu kanerjit nangbu atai pochai loiraktana helmet chahum pibada amuk khaigadoribara lupa chahum piba helmet tudi kamaina test tawge haidu amata thagalu thawai khubakta haplaga lan changlaba isil inaw singi punsida phagi tawbiganu haina mahana mu post ama mu tawrakle makha chatharakpada Lisipriya Kangujamna amuk post ama amuk tawrakli madudi aingonda usit thawoidaba comment pibasing child abuser cookie manba khudingmak aina loina block tawjai karigumba nungaitaba chingnaba suggestion hainingba leirabasu aigi phone number maki phone number adu pire da call tawbirakpa yagani mina tabo thabakta chingthanaba honaba kalakpa miyoising yamna leire aihakna miyamgi thabak tawraklibasi 2018 gi Kerala massive flood tagini ngasi ngarang tawrakpa nate yamna angang oina malem asigi maru oiba thaudang kaya lauduna laklibani miyamgi thabak tawba asi hojikti tansilakle leiriba pressure mayam wathi ngangliba khara asiga ubada tasengna wakhal hantare aina ngasi inandam asigi fight tawriba asi aigi career da sokpa ikai furuk khumba kongaini ai punamak kathoklibani ai laikai activist natti haina mahakna post tawrakli aduga Lisipriya Kangujamna amukaju post tawrakli madudi video akhoi helmet adu test tawbagi video ga loinana caption da asumna iri helmet test tawbagi video sida leire 100% safe oire haiba natte songup uptabadagi khara uppaduna safe oigani khanbadagi tawnabani imphal da masak manaba phangbadudi phop kai hai sidi weight su 1.2 kg ni hongna leibasida magun yaudraba male atopa top quality dudi aisu khangi maru amata phawdabadudi minimum 15,000 pi madudi economically amadi affordable oidabanina khara safagadaba tawbani lanphamda laibak thiu hairagadi ngaksamda palaga khudong thibasu yai landa sep oiba karisu leite wathi ngangnariba noina atangbadu oina pangbiro lairaba singdi sina khitang faradi haina hotnajari haina mahana caption piri aduga makha taba video da koigi helmet adu test tawbagi video adu mayam puna yengminasi सुमाइना मगे होय यार उरे फजना होय होय फजरे जिगिदुदि हौजिकिदो 0.32 ना कापनी 0.32 ना कापदो याम खरबदि नकना कापे फावबदि ngamde अदुगा फावदोक केना तौबगी कनोदे ले रेंज पुदि खरने अदुन से क्वालिटी दम लेना लौजगे अंदि कइनो दजिति अखोइना लुपा 500 यांखै चट्रोकना अखोइना खर लौए अदुगा सिगा खर खेने सिना खर क्वालिटी लई हाइता